Chingthakta lan tounaba Chinaagi teng upgrade toukhre. Yamna khudong chadaba awangba Chingthakta lan soknabada sijinnanaba Indiana yamna light oiba teng ama puthokhraba matungda China su makhoigi oiba awangba mafamda sijinnanaba type 99B teng upgrade toukhre hairi. Chinaagi teng asi hena phaba command amasung communication system hapnaba amasung firepower su hena phagathananaba upgrade taukhibani hairi. China lawkhatliba khongthang asi Indiana awangba mafamda lan soknabada sijinnanaba Zorawar kauba light battle tank ama puthokhraba matungdani haina Hong Kong da base tauba South China Morning Post ki report amada haiki. China gi oina light tank puthokpagi thabak asi ing 2013 ta lauthokhi amasung Beijing da September thada pangthokhiba military parade ta puthokhi. Upgrade tauba model asi awangba mafamda amasung yamna ingba marakta hena ningthina mathau taunaba mawongda design taukhibani haina state media na haiki. India gi Zorawarga yengnabada China gi teng asidi saruk ani hena lumbi. India gi na ton komaga lumbi aduga China gi na ton yankhi maga lumbi. China gi type 99B asi ahum suba generation gi MBT haibadi main battle tank singdi. Masi nongsup leibak singi kham thengna advance oiraba MBT singa lamba taunanaba mawongda puthokkhibani. China gi teng asida MM125 ki main naway ama yauri. Atai system kaya gi marakta masa ngakthok chananaba system singsu yauri hairi.